Houkhiba Tarik Taratret Paobitek Development Forum PTF na PDF ki Mayai Loishangda Phamkhiba Paogi MEEFAM AMADA Paobitek Inter-Village Road SEMBINABA THAMJAKHIBA WAFAM ADUBU WANGOI Assembly Constituency ki Honorable MLA MANIPUR LEINGAKKI Arts and Culture and Tourism Minister su OIBIRIBA KHURAIJAM LOKEN SINGH PAOBITEK PRAJAGI DAMAK KHANBIRAGA LAMBI ASIBU Black Topping TOUBA YANANABA Labeling ki THABAK HOUBIRAKPA ASIGIDAMAK PAOBITEK PRAJAGI MAHUT SILLAGA PAOBITEK Development Forum PDF ki MAIKEIDAGI THAGATPA FONGDORAKLI LOINANA LAMBI SEMBꯒꯤ matangda Minister Masamangna Praja miyamda thamkhiba commitment adu thabakta onthokpirakani haibagi tap chaba thajaba thambaga loinana lambi asi quality maintain tawbibaga loinana athubada black topping gi thabak phawba mapung fana loisinbirakani haibagi thajaba thamli karigumba miyamgi thajaba asibu minister amadi mari leinaba department athubada thabakta onthokpidaba taragadi makhal makha kyagi khongjang changsingani haina PDF ki maikeidigi thadorakpa cherolamada phongdorakli